Kari kawi? Binita Singha. Launa hayu nang naming kari kawi? Binita Singha. Binita Singha. Nang karamba school da tami? Holy Cross da. Holy Cross da tami karamba class da tami ba? KG1 da. KG1 da. KG1 da tami ba? Nangi jum kai da? Salipur da. Salipur da giro nang. Nangi hangoi borabi gi sereng do amtang thido se yam launa thido. Ngasi aina thijagadaba sereng asigi maming hangoi parabi ning pakpi go 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 kongido hangoi parabi ning pakpi go 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 kongido go 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 nimidang oiram thogla o tinkang phaduna bijage nimidang oiram thogla o tinkang phaduna bijage mangrong chonggi tanasi kanan ngamge yang nasi kanana ngamge yang nasi lojara Yam phajagre ado nang atei atopa sereng di nang phabro yam phajaba sereng amakang ga thiro se yam launa thiro mi punamak ta na bagi ngasi aina thijagadaba sereng asigi mami thambal kaubi leinausi ingang aina di pamjaido hek pubudi ngamjade ising jaida sabdanina angauba thambal angangba thambal pomsadnaba thambal aidi loina pamjaido loijare yam phajagre